ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯍꯟꯖꯟꯃꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯆ ꯑꯃꯈꯛ ꯑꯩꯅ ꯊꯦꯡꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯔꯥꯖꯗꯤꯞꯀꯤ ꯃꯍꯥꯛꯀꯤ ꯔꯤꯄꯣꯔꯇꯔꯗꯨꯅ ꯃꯍꯥꯛꯅ ꯂꯧꯕ ꯀꯥꯟꯗ ꯃꯍꯥꯛꯅ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯟꯖꯟꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯍꯥꯛꯀꯤ ꯄꯥꯎꯖꯦꯜꯗꯣ ꯑꯗꯨ ꯅꯥꯀꯣꯡꯗ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯏꯁꯥꯃꯛ ꯃꯍꯥꯛ ꯂꯥꯌꯦꯡꯗꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯇꯤ.ꯑꯩꯆ. ꯕꯁꯟꯇ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯤꯔꯝꯕ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯁ꯭ꯔꯤ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡ ꯃꯈꯥꯗꯨꯗ ꯑꯩꯈꯣꯏ ꯃꯥ ꯎꯅꯍꯧꯏ ꯋꯥꯔꯤ ꯇꯥꯕ ꯈꯣꯠꯄꯃꯛ ꯃꯇꯝꯗꯨꯗ ꯉꯝꯗ꯭ꯔꯒꯁꯨ ꯃꯍꯥꯛꯀꯤ ꯐꯤꯕꯝꯁꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯐꯒꯠꯂꯛꯄꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯑꯣꯏꯕꯅꯤ ꯄ꯭ꯔꯖꯥꯒꯤ ꯌꯥꯝꯅ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯎꯖꯔꯝꯕ ꯑꯩꯈꯣꯏꯒꯤ MLA ꯍꯥꯏꯕꯗꯤ ꯖꯥꯂꯤꯟ ꯕꯥꯜꯇꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯍꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯦ ꯌꯥꯝ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯣꯅꯔꯦꯕꯜ MLA ꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯖꯕꯗ ꯄꯥꯔꯇꯤꯒꯤ ꯂꯥꯏꯟꯗ ꯂꯣꯏꯅꯖꯕꯗꯁꯨ ꯌꯥꯝ ꯁꯦꯡꯅ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯃꯕꯨꯛꯆꯦꯜ ꯏꯇꯤꯡ ꯇꯤꯡꯕ ꯌꯥꯝꯅ ꯑꯐꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯗꯨꯃꯛ ꯈꯪꯏ ꯌꯥꯝ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯪꯍꯧꯗꯅ ꯑꯣꯏꯔꯛꯈꯤꯕ ꯐꯤꯕꯝ ꯑꯃꯗ ꯃꯍꯥꯛꯁꯤ ꯕꯣꯝ ꯑꯃꯗꯒꯤ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯗꯅ ꯁꯣꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯤ ꯂꯥꯌꯦꯡꯉꯒ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏꯕꯗꯤ 2023ꯒꯤ ꯇꯥꯡ 4ꯗ ꯑꯗꯨꯒꯨꯝꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 4ꯗ ꯃꯍꯥꯛꯁꯤ ꯑꯗꯨꯒꯨꯝꯕ ꯁꯣꯛꯄꯗꯒꯤ ꯂꯥꯌꯦꯡꯗꯅ ꯗꯦꯜꯂꯤꯗ ꯂꯩꯔꯝꯃꯤ ꯃꯦꯒꯤ 2023 ꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯦ 3ꯗꯒꯤ ꯍꯧꯕꯅꯤ ꯑꯗꯨ ꯃꯦ 4ꯗ ꯃꯍꯥꯛꯁꯦ ꯑꯗꯨꯃꯥꯏꯅ ꯃꯣꯞ ꯑꯃꯈꯛꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯣꯞ ꯑꯃꯈꯛꯇ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯅ ꯑꯩꯈꯣꯏꯒꯤ ꯁꯣꯛꯄ ꯄꯟꯕ ꯅꯪꯕꯗꯒꯤ ꯂꯥꯌꯦꯡꯗꯅ ꯂꯥꯛꯄꯅꯤ ꯑꯩ ꯏꯁꯥꯃꯛ ꯃꯍꯥꯛ ꯂꯥꯌꯦꯡꯗꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA टी.एच. बसंता अखोई मंत्री ओइबिरंबा माका लोइनना चटलगा अखोई पार्टी की लीडर चीफ मिनिस्टर ओइबिरंबा श्री एन बीरेन सिंह महाकी उगुंबा मियेंग मखादुदा अखोई मा उनहोई वरी ताबा खोटपमक मतमदुदा गंद्रगसु माकी फिबमसि मतमदुदा यामना फगलपगि फिबम अमदि ओइबनि यामना अखोइना नुंगाइजदबदि करिनो हारकांदा मसी महाकना लेगसी माकी वाखलोलदा अखोई पुनमक्सी अखोई मणिपुर सी लेरिबा प्रजा अखोई पुनमक्सी कम्युनिटी पुनमक्सी पुंझलकनी सुमसोय सोयदना अखोई पुंझलकनी नुंसीनगनी अखोई लेमिनगिनी हाइबगी मंगोंदा वाखलोलसे अदुम लई हाइबा तारे अदुगा माक मसामक्सु मणिपुर की याम खनबा मी अमनी हाइबसिदी हौखिबा अइना पंजगिबा तांग मरी बाक सोप नुमित्सिगी बाक्तंगी ममांगदा चीफ मिनिस्टर की सेक्रेटरीट सिदैसिदा अई इसा यावना कोई फमिनबसिदा वारी वताई से सानादना कोई फमिनरंबा अदुगा कना कना करी करी दायित्व लौरगा थोइबा अखोइगी इरांग से नेमधनबा वारी वताई सानासिगे कना कना उनसिगे हाइना तौ मतमदा तोंगान तोंगान बा सीएसओ सिंग करी सिंग अखोइगी लेरिबा बेलीगी ओइरो चिंगी ओइरो कौरगा वारी सानानबा होनरक्पा मतमदा आई इसामक्ता अखोई जाबुंग जालिन बाल्तेना अदुंबा कुकी इनपीगी अदुंबा वारी वताई सानानबगिदमक्ता अखोइना कौननबा होनबदा सुमाना सुयामना मतमदुदा सपोर्ट तौबा हाइबा तारे मतेंग पांबा हाइ तारे अदुना अदुमाइना तौनरमगा अखोई खंगौदना थोगोक्सु थोखिबनी लाइना याम हेना अइना सांगना खंजद्रगसु अखोइगी हाइरिबा ऑनरेबल MLA सी अखोइगी मरक्तगी चटखिबा हाइबसे अखोई स्टेट सिगी मांगजबा हाइबा तारे स्टेट सिगी मांगजबा अदुगा मरु अइना स्टेट की मांगजबदा नतना अखोई पार्टी की सु अचौबा अमांगबा अमखक ओय हाइबसे मसे अइ थमजनिगे मरमदि कम्युनिटी मखन कया कोई जात कोइगी कम कोई कुंठागा तरुक फॉर्माले अखोई कम्युनिटी कुंठा तरुक लैबा लमदम सिदैसिदा मयाम सिमा पुन्ना लेमिनगदबनी हिमिनगदबनी हाइबगी वाखलोल अमा लैबा अदुगुंबा MLA अमना मांगिबा हाइबसे मसी कोई सोसाइटी दा किमतु अचौबा अमांगो अदुगा नहान से महाकी
ꯑꯁꯨꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯈꯪꯕꯤꯔꯝꯒꯅꯤ ꯃꯥꯔꯛ ꯂꯩꯈ꯭ꯔꯦꯅ ꯑꯃꯨꯛ ꯍꯥꯏꯔꯒ ꯃꯥꯔꯛꯁꯤ ꯄꯨꯔꯥꯅ ꯑꯩꯈꯣꯏ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯗ꯭ꯔꯤ ꯃꯥꯁꯤ ꯈꯤꯇꯪ ꯃꯥꯒꯤ ꯃꯨꯚꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤ ꯈꯤꯇꯪ ꯋꯥꯛ ꯇꯧꯕꯗꯧꯅ ꯃꯥ ꯃꯁꯥꯁꯦ ꯃꯈꯨꯠ ꯃꯁꯥꯁꯦ ꯂꯦꯡꯒꯨꯝ ꯇꯧꯏ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯅꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯗꯤꯄꯨꯇꯤ ꯁꯤ.ꯑꯦꯝ ꯑꯣꯅꯔꯦꯕꯜ ꯃꯦꯝꯆꯥ ꯀꯤꯞꯖꯦꯟ ꯌꯥꯎꯅ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯗꯅ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯔꯤꯀꯕꯔꯤ ꯇꯧꯅꯅꯕ ꯌꯥꯝ ꯀꯟꯅ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔ ꯅꯤꯡꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯚꯦꯂꯤꯗꯁꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯁ꯭ꯔꯤ ꯕꯨꯡꯖꯥꯂꯤꯟ ꯄꯥꯜꯇꯦ ꯑꯣꯅꯔꯦꯕꯜ MLA recovery fazana tawdana utang kaino tawragadi haibase koi punamaksu aikoi lai karambani aikoi da jitang mangonda aikoi na tawkiba haibadi aikoi na hotnakiba pota aikoi matamduda su egi laibiramba chief minister na yarin ambulance ta pudana mahaku layen nana bagi achoba step ama lawgiba aduga mahaki handaki khongchat sidasu manipur sarkar na ꯑꯗꯨꯒꯨꯝꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯕꯤꯔꯤꯕ ꯁ꯭ꯔꯤ ꯋꯥꯏ ꯈꯦꯝꯆꯥꯟꯖꯤꯅ ꯑꯗꯨꯒꯨꯝꯕ ꯑꯃꯗꯤ MLA ꯑꯅꯤ ꯕꯣꯔꯗꯔꯒꯤ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯒꯤ MLA ꯑꯅꯤ ꯌꯥꯎꯅ ꯁ꯭ꯔꯤ ꯕꯨꯡꯖꯥꯂꯤꯟ ꯕꯥꯜꯇꯦꯕꯨ ꯏꯌꯥꯔꯄꯣꯔꯠ ꯌꯧꯅ ꯄꯨꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯗꯦꯜꯂꯤ ꯌꯧꯅ ꯄꯨꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯍꯟꯖꯟꯃꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯆ ꯑꯃꯈꯛ ꯑꯩꯅ ꯊꯦꯡꯅꯕ ꯍꯥꯏꯕ ꯇꯥꯔꯦ Numba reporter amana Rajdeep Dimaki reporter na mak law ka na mak haipsi so ida na koi punna hanjan na lai ni kini haibagi paki paujel do adu ina kong da dukta lai ba halta adu mahak na Christmas ma Manipur da Christmas panto kani kan mana hamma pa mahaki adu akong siba ay ko na makapatoy na minsan bayaran na bagi paki message mo ay kunsigi ka mo kaparoy ha ba wapam sa itan jari kaduga paki atmana kuli ishori makamda yamna inna chikna layba oisanu loina na bahak na pamjaramba bahak na khanjaramba ay koy punamak amatoy na punsan na Manipur sila koy punamak laybindagi ka ni hay wakalol to mahang nagpipiraba panugi message dumak ishore na tabag ta on po pibo oisano hay jarata ay po naman